ngasi mayamda tahanjagadoriba Phungga Wari si English ki Phungga Wari The Grateful Prince hairiba Phungga Wari dudagi handokjabani wari si handokpa matamda asoi aran yaurabasu tabiriba khwai pumnamakna ngakpigani wari handokpirakpa Biswanath Yambem Jungle haibasi mahoksana sumatningai gi masakne makhal makha kaya marumgi tamthiraba jiba panba kaya marum leibata natana masing thingamdraba angak pathodok wathok singi wari singa sagonaribane asigumba angak patana thallaba golden hariba maphamduda leiba jungle amagi wari ne jungle asida phatraba mitrang haiba ahal oiraba jadugar amakhak leirame jadugar asina jungle sida changlakpa mi khudingmak mahaki mitrang sijinaraga lambi lamang na halame nongmadi golden hariba lamsigi ningthaudu jungle sida lambi lamang na rame ningthau asina jungle sigi lambi amadagi lambi amada chatlaga thokhinabagi lambi thirame adubu lambi thiba phanglaktabada mahak mathwai waba horaklame matamduda phatraba jadugarduna ningthaugi manak tamna laklame ningthaudu jungle duda kanagumba miyoi ama ujabaduda mahak mathwai kharadi nungaiba pokcharame maphamsidagi thokhinaba lambi hanglage haina mapukningda ninglame adubu ningthawaduna ahal oiraba nupadu uba matamda singnaba amadi phawrame maramdi hek yengba matamda ahal dugi saktamdu sumnagi ahal amagi masaktagi yamna tongalame ahal dugi makhwangdu ka hena kolame yengba matamda akibagi masak oiraba saisu amasu pairame ngaurunaraba makoi aduna leimai yongna sanglame ningthawadunadi ahaldu maphamduda leiba phatraba jadugarduni haibasi khanglamde matamduda ahalduna hanglakhe he nupa nahakpu kanano aigi jungle sida nahak kari torumlibano nahak lambi lamangnarabra matam sisu thengjilakle maikai marimak amambana kupsille tamthiraba sa kai kayasu masinjak thiba thoraknaragani ahandugi wangangdu taruba matamda ningthauduna ahandu achamba madi natre haibasi mapukningda khalame masigi matungda ningthauduna kidaba saraga khara pongna khumlakhe aihak leibak sigi ningthongni masigi jungle si aihak ki jungle ni hoi chume ai lambi lamangnare aihak yom yongnaba lambi thiramlibane oh nahak leibak sigi ningthongni haiba phare iningthau jungle si aihak ki jungle ni jungle sidagi thokhinabagi lambidu aihak khaktana khangi nahakna mafam sidagi thokhinaba lambidu khangba pamlabadi aihakna lambidu takpigani adum oinamak lambidu takpagi aihak karigumba kharadi pame ahal asigi launam tauba wangangdu taruba matamda ningthauduna thauna phana haraklame ai nangi mateng darkar oide ai jungle sidagi thokhinaba lambidu ai isamakna thijagani wafamdu taba matamda ahaldu mafamdudagi chatkirame adubu ningthaududi lambi amadagi lambi amada jungle manungduda numit humni chuppa koichat chatlaga leirame adubu mamangi matawgum jungle adudagi thokhinabagi lambidi thengnaramde tasengnamak ningthaudu lambidu phangnabagi asa uraktabada mathwai ka hena waraklame matamaduda ahal oiraba nupadu khanghaudana mahaki mamangda thoraktuna mamangi matawgumna hairame adubu ningthauduna ahalduna hariba wadu karisu taramde karigumba amata khumlamda mahak mafamdudagi thokhinaba lambidu makha tana thirame asumna ningthaudu jungle-dudagi thokhinaba lambidu numit kayanirom thirabasu phangba kauba leitre ningthaudu makha tana lambi thinabagi thauna leiramde awaba maithong langsilaga ukha amagi makhada phamlaga konungda leihoriba mahaki nupi amadi pokpada ngariba masadu ningsingjaraga mathwai wajarame matamduda ahaldu amuk hanna mahaki mamangda leplarame aduga mamangi matawgumna haraklabada upai leitaba ningthauduna amuk hairakhe karino nahakna pamlibado sana khaujau pambra lupa khaujau pambra apambadu hairo
Ahalduna maduda noklaga amuk hairake. Haha, ai nahaki nafamdagi adugumba posak amata pamde. Adubo aina pamba amakhak lei. Nahakna aingonda hana wasakadabane. Aihakna nahakpu konunggi thongjin phauba thimbiba matamduda konunggi thongjindu lana ahanba oina thorakpa thawai panba jibadu nahakna aingonda pigadabane. Wafamdu taruba matamda ningthauduna matomta khalle. Aihakna mafamsidagi konungda hek yoba matamda aihakna luna chana tawjaba huidu soidanamak chenthorakani. Adudagidi ningthauaduna amuk hairake. Aina aigi nungsiraba huidu nangonda kari tawbagi pirune. Ai nahakna hariba wafamdu yaba ngamloi. Thongna amaga loinana ningthauaduna wafamsi hairamlaga makha tana mahak lambidu amuk thiba horamme. Asumna numit kharanisu haukhre. Adubu ningthaududi jangaludagi thokhinaba lambi thiba phanglamde. Thiba phanglaktabada mahak wabagi pankhai yauruklamme. Ukha amagi makhada yataraga mahaki aroiba matam yaurukle haina khanjaramme. Matam aduda ahal oiraba nupadu amuk hanna mamangda thoraklaga hairaklamme. Karigi asumna apangba amagum oiribano. Hui amagidamak nahaki thawaidu tharake hairibra. Supnagi aihakna pambatuda pigi haina wasa'u. Aina jangal sidagi thokhinabagi lambidu takpigani. Phare phare, aigi punsisi hui lising dagi hena maru oi. Aihaki leibaktugi chawkhat thorang khudingmak haujikti ai nangi makha polabani. Mipum khudingmakna aihaki damak wanaramdagani. Phare, ai nahakna haiba wafamdu yarage. Haujikti konung yonaba lambidu takpiro. Asumna yanaraduna ningthawaduna ahaldugi matung illaga laklamme. Ahal aduna akibagi masak oiraba akhuba lambi kayamarum phauraga jangalduda leiba achauba turel kayamarum phauraga chatlamme. Ahal adudi hairiba lambi singdu irai laina nanthokpa gamlamme. Adubu ningthaududi awaba kayamarum mayoknaramme. Tauriba matawaduda ningthau adudi pumngak hek ngakpada loikre. Masada lana lamjinglabra haiduna singnabasu phauраklamme. Adubu ahaldugi matung illaga adumak chatlamme. Kona thangdadi ahal aduna haikiba singdu asumba ngaktani haibasi khanglaklamme. Maramdi makhoi jangaldugi aroiba lambidu yauraktuna jangaldugi sidaidagi ningthaugi konung leibadu uraklamme. Matamduda ahalduna ningthaududa hairakhi. Iningthau nahakna sakhiba wasaktu ningsingbiyo. Hayengi numitta aihak soidanamak posaktu lawba laksage. Ningthaudu ahalduda haiphet yenglamlaga konung taba lambiduda laklamme. Ningthaudu karigumba asok apan amata yaudana halakle haibagi pau tarabaduda konungduda leiriba mipum khudingmak haraunaramme. Lei pareng kayamarum pairaga konunggi angam athausingna ningthaubu oknaba ngairaga leiramme. Leibaktuda leiriba praja miyamsu lambida thoraklaga ningthauna yaifare haina khonjel wangna launaramme. Adubu miyoi amakhakti harauba henmanbana mamittagi mapi phauba taramme. Misaktu atai kana natte ningthaugi loinabi maharani ne. Ningthauna konunggi thongjil maya yoraklaba matamda maharani duna makhoinigi machanupadu pamlaga ningthaugi manak tamna harauna chensilakpadu ningthauna uramme. Maduda ningthawaduna adukki matik pakhatpa phauраmme. Aduga maharani duda angangdu konunggi thongjingi wangmada puthoraktanaba yamna kanna lauramme. Adubu miyamgi harau tayambagi khonjelna kanbe henmankhibana ningthauna hairibadu karimatta taba ngamlamde. Maramaduna konunggi thongjindu lana maharani duna machanupadu puthoraklaga ningthauda khusinaramme. Hairiba matam asimaktada ningthaugi huidusu chenthoraktuna ningthau tamna sensilaklamme. Asumna konunggi thongjindu lalaga lakpa ahanba thawai panba jibadu ningthaugi machanupaduna oiramme. Pumnamaksi phatraba ahal oiraba jadugar aduna jangaldugi sidaidagi uramme. Amadi ningthaugi machadu mahaki oiragani khanbada harauramme. Adubu ningthaududi awaba maithong langsilamme. Ningthaudu jangaldugi sidaida leiriba phatraba ahaldugi maikairomda
ꯂꯩꯊꯣꯔꯛꯂꯒ ꯌꯦꯡꯂꯛꯂꯝꯃꯦ꯫ ꯑꯍꯜꯗꯨꯅ ꯃꯉꯛ ꯅꯣꯝꯂꯒ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯅꯤꯡꯊꯧꯗꯨꯗ ꯏꯪꯒꯤꯠ ꯎꯠꯂꯝꯃꯦ꯫ ꯑꯗꯨꯒ ꯃꯍꯥꯛ ꯖꯪꯒꯜꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯦ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯗꯨ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅꯃꯛ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯔꯕ ꯃꯆꯥ ꯑꯍꯜꯗꯨ ꯂꯧꯕ ꯂꯥꯛꯂꯒꯅꯤ ꯈꯟꯕ ꯃꯇꯝꯗ ꯋꯥꯈꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯅꯤꯡꯊꯧꯁꯤꯒꯤ ꯃꯇꯧꯁꯤ ꯎꯕ ꯃꯇꯝꯗ ꯃꯍꯥꯔꯥꯅꯤꯗꯨꯅ ꯍꯪꯂꯛꯂꯝꯃꯦ, "ꯏꯅꯤꯡꯊꯧ, ꯀꯔꯤꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯕꯅꯣ? ꯀꯔꯤ ꯇꯧꯕ ꯌꯥꯎꯕꯤꯔꯕꯒꯦ? ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯌꯨ." ꯃꯗꯨꯗ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯈꯨꯝꯂꯛꯂꯝꯃꯦ, "ꯑꯩ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯅꯨꯄꯤꯒ ꯏꯆꯥꯅꯨꯄꯥꯒ ꯊꯦꯡꯅꯕꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯑꯩꯍꯥꯛ ꯌꯥꯝꯅ ꯆꯥꯎꯕ ꯑꯔꯥꯟꯕ ꯑꯃꯈꯛꯇꯤ ꯇꯧꯈ꯭ꯔꯦ." ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯍꯥꯔꯥꯅꯤꯗꯨꯗ ꯖꯪꯒꯜꯗꯨꯗ ꯊꯦꯡꯅꯔꯛꯄ ꯑꯃꯗꯤ ꯑꯍꯜꯗꯨꯗ ꯋꯥꯁꯛꯈꯤꯕ ꯄꯨꯝꯅꯃꯛ ꯇꯝꯂꯝꯃꯦ꯫ ꯋꯥꯔꯤꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯍꯥꯔꯥꯅꯤꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯂꯝꯗꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯕꯨ ꯀꯟꯖꯅꯕ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ ꯂꯩ ꯍꯥꯏꯔꯛꯂꯝꯃꯦ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯟꯇ꯭ꯔꯤꯗꯨ ꯀꯧꯔꯝꯃꯦ꯫ ꯃꯟꯇ꯭ꯔꯤ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯅ ꯄꯣꯛꯄ ꯅꯨꯃꯤꯠꯇꯨꯗ ꯆꯞ ꯃꯥꯟꯅꯅ ꯄꯣꯛꯄ ꯑꯉꯥꯡ ꯂꯩꯕꯥꯛꯁꯤꯗ ꯀꯅꯥ ꯀꯅꯥ ꯌꯥꯎꯕꯒꯦ ꯊꯤꯔꯛꯎ ꯍꯥꯏꯅ ꯍꯥꯏꯔꯝꯃꯦ꯫ ꯃꯗꯨꯗ ꯃꯟꯇ꯭ꯔꯤꯗꯨꯅ ꯂꯥꯏꯔꯕ ꯂꯧꯃꯤ ꯃꯇꯩ ꯃꯅꯥꯎ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯄꯣꯛꯄ ꯅꯨꯃꯤꯠꯇ ꯄꯣꯛꯈꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯦ꯫ ꯃꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯂꯥꯏꯔꯕ ꯃꯇꯩ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯀꯣꯅꯨꯡꯗ ꯄꯨꯔꯒ ꯂꯥꯛꯅꯕ ꯅꯤꯡꯊꯧꯅ ꯌꯥꯊꯪ ꯇꯧꯔꯝꯃꯦ꯫ ꯂꯥꯏꯔꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯆꯥꯅꯨꯄꯤꯗꯨ ꯄꯨꯔꯒ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯊꯤꯟꯗꯅ ꯂꯥꯛꯂꯝꯃꯦ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯗ ꯃꯇꯩ ꯃꯅꯥꯎꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯦ, "ꯏꯅꯤꯡꯊꯧꯅ ꯑꯩꯈꯣꯏꯕꯨ ꯀꯣꯅꯨꯡꯁꯤꯗ ꯀꯧꯕꯤꯕꯕꯨ ꯑꯩꯍꯥꯛꯀꯨꯝꯕ ꯂꯥꯏꯔꯕ ꯑꯃꯅ ꯏꯅꯤꯡꯊꯧꯒꯤ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯖꯕ ꯉꯝꯅꯤ?" ꯃꯗꯨꯗ ꯅꯤꯡꯊꯧꯅ ꯈꯨꯝꯃꯦ, "ꯅꯨꯄꯥ, ꯅꯤꯡꯊꯧ ꯑꯩꯍꯥꯛꯅ ꯅꯍꯥꯛꯀꯤ ꯅꯐꯝꯗꯒꯤ ꯀꯔꯤꯒꯨꯝꯕ ꯃꯇꯦꯡ ꯑꯃꯈꯛ ꯄꯥꯝꯃꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯁꯤ ꯅꯍꯥꯛꯅ ꯍꯦꯛꯇ ꯌꯥꯔꯛꯀꯗꯕꯗꯤ ꯃꯥꯟꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯄꯤꯌꯨ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛꯁꯤ ꯄꯤꯔꯛꯂꯕꯗꯤ ꯅꯍꯥꯛꯅ ꯂꯩꯕꯥꯛꯀꯤꯗꯃꯛ ꯆꯥꯎꯔꯕ ꯀꯠꯊꯣꯛꯄ ꯑꯗꯨꯒꯤꯗꯃꯛ ꯌꯥꯝꯅ ꯆꯥꯎꯅ ꯃꯅꯥ ꯄꯤꯒꯅꯤ." ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯧꯃꯤ ꯃꯇꯩ ꯃꯅꯥꯎꯗꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨ ꯑꯃꯠꯇ ꯆꯤꯊꯗ ꯂꯣꯏꯅꯃꯛ ꯇꯝꯂꯝꯃꯦ꯫ ꯂꯧꯃꯤ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯅ ꯏꯔꯥꯏ ꯂꯥꯏꯅ ꯌꯥꯔꯛꯂꯣꯏ ꯍꯥꯏꯕ ꯈꯪꯂꯕꯁꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯧꯅ ꯄꯣꯛꯂꯤꯕꯤ ꯃꯆꯥꯅꯨꯄꯤꯗꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯍꯨꯠꯇ ꯁꯤꯟꯅꯔꯒ ꯄꯤꯈ꯭ꯔꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯦ꯫ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯀꯠꯊꯣꯛꯄꯁꯤ ꯌꯥꯔꯕꯗꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯂꯧꯃꯤ ꯃꯇꯩ ꯃꯅꯥꯎꯗꯨ ꯃꯈꯣꯏꯅ ꯌꯦꯡꯁꯤꯟꯕꯤꯒꯅꯤ ꯑꯃꯗꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅ ꯅꯤꯡꯊꯧꯗꯨꯅ ꯋꯥꯁꯛꯂꯝꯃꯦ꯫ ꯋꯥꯐꯝꯗꯨ ꯇꯥꯕ ꯃꯇꯝꯗ ꯂꯥꯏꯔꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨꯄꯤꯒ ꯀꯥꯏꯅꯔꯅꯤ ꯈꯜꯂꯨꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯂꯩꯕꯥꯛꯀꯤꯗꯃꯛ ꯈꯜꯂꯒ ꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨ ꯌꯥꯔꯝꯃꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯑꯍꯜ ꯑꯣꯏꯔꯕ ꯐꯠꯇ꯭ꯔꯕ ꯖꯥꯗꯨꯒꯔꯗꯨ ꯖꯪꯒꯜꯗꯨꯒꯤ ꯆꯤꯗꯥꯏꯗꯨꯗ ꯂꯦꯞꯂꯒ ꯅꯤꯡꯊꯧꯗꯨ ꯊꯣꯛꯂꯛꯄ ꯉꯥꯏꯔꯝꯃꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯣꯅꯨꯡꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯔꯛꯂꯝꯃꯦ꯫ ꯅꯤꯡꯊꯧꯗꯨ ꯁꯒꯣꯜ ꯑꯃ ꯇꯣꯡꯂꯒ ꯃꯈꯨꯠ ꯅꯥꯝꯃꯗ ꯑꯉꯥꯡ ꯌꯥꯎꯕ ꯑꯄꯤꯛꯄ ꯄꯣꯂꯥꯡ ꯑꯃꯈꯛ ꯄꯥꯏꯔꯒ ꯑꯍꯜꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯦ꯫ ꯑꯍꯜꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯕꯗ ꯁꯥꯎꯅ ꯌꯦꯡꯂꯒ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯒ ꯑꯉꯥꯡ ꯌꯥꯎꯔꯤꯕ ꯄꯣꯂꯥꯡꯗꯨ ꯑꯍꯜꯗꯨꯗ ꯈꯨꯠꯁꯤꯟꯅꯔꯝꯃꯦ꯫ ꯃꯗꯨꯗ ꯑꯍꯜꯗꯨ ꯅꯨꯡꯁꯤ ꯍꯩꯇꯕ ꯃꯑꯣꯡꯗ ꯅꯣꯛꯂꯒ ꯍꯔꯥꯎꯅ ꯄꯣꯂꯥꯡꯗꯨ ꯄꯥꯏꯔꯒ ꯖꯪꯒꯜ ꯃꯅꯨꯡꯗꯨꯗ ꯆꯪꯈꯤꯔꯝꯃꯦ꯫ ꯅꯤꯡꯊꯧꯗꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ ꯌꯦꯡꯂꯒ ꯂꯩꯍꯧꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯆꯍꯤ ꯀꯌꯥꯃꯔꯨꯝ ꯍꯧꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨ ꯆꯥꯎꯕ ꯁꯔꯦꯞ ꯐꯥꯔꯛꯂꯝꯃꯦ꯫ ꯃꯍꯥꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯤꯅꯨꯡꯁꯤ ꯆꯥꯎꯔꯝꯃꯦ, ꯌꯥꯝꯅꯁꯨ ꯁꯤꯡꯂꯝꯃꯦ ꯑꯃꯗꯤ ꯂꯥꯏꯔꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯗ ꯃꯍꯥꯛꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯦ꯫ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯃꯟꯇ꯭ꯔꯤ ꯃꯆꯥꯒ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯊꯨꯡꯅ ꯆꯠꯂꯒ ꯂꯩꯕꯥꯛꯁꯤꯗ ꯀꯔꯤ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯌꯦꯡꯁꯤꯟꯕ ꯂꯥꯛꯂꯝꯃꯦ꯫ ꯃꯇꯝꯗꯨꯗ ꯃꯃꯥꯡꯉꯩꯒꯤ ꯂꯥꯏꯔꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨ ꯂꯝꯕꯤꯗ ꯂꯥꯞꯇꯛꯅ ꯂꯥꯛꯄꯗꯨ ꯎꯔꯝꯃꯦ꯫ ꯃꯆꯥ ꯀꯥꯏꯅꯈꯤꯕꯒꯤ ꯃꯩꯆꯥꯛ ꯀꯣꯛꯇ꯭ꯔꯤꯕ ꯂꯧꯃꯤꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯅꯤꯡꯊꯧ ꯃꯆꯥꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯒ ꯃꯍꯥꯛꯀꯤ ꯂꯝꯕꯤ ꯊꯤꯡꯂꯝꯃꯦ꯫ "ꯃꯆꯥ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅꯗꯤ ꯈꯪꯂꯝꯂꯣꯏ, ꯑꯗꯨꯕꯨ ꯑꯩꯍꯥꯛ ꯃꯁꯤꯃꯗꯤ ꯍꯥꯏꯕ ꯄꯥꯝꯃꯦ꯫ ꯍꯣꯏ ꯆꯨꯝꯃꯦ,
Leibak sigidi napa ibungodu yamna phaba ningthongni. Leibak asigidamak yamnasu khanbiri. Adubu kari maramdagi asumna ningthaw asina tawribano haibadi nang khanglamloi. Ai haige taw masi pomnamak nahaki amadi aikhoi gi lairaba longmi itei nawgi khallaga tawribani. Nahaki apokpa nabada aikhoi gi isanupidugi maramda hangjo. Madu taruba matamda ningthaw masanupadu yamna ngaklamme amadi wakhalsu nungaitaba phawramme. Mamagum labi nupi aduna hairibadu karimata khangba ngamlamde. Asumna ningthaw masadu karigumba arotpa wafam kharadi laire khallaga mamagum labi nupidu nungsina yenglamlaga konungda thunamak halaklamme. Numidangi chak chanaba matamduda ningthaw masanupaduna mahaki apokpa apokpida ngasai nupiduna hairakpa warol pumnamaktu tamlaklamme aduga makhatana amuksu hairakhi. Ipaibungo asengbadu haibiyo nupiduna hairibadu aranbra natragana nupiduna hairibasingdu achumba ngaktara. Matamduda upai leitaba ningthawduna thamoi sengna masanupaduda asengba thokiba thawdoksingdu loinamak chithadana tamlamme. Mahakna jangalda thengnarakhiba angakpasing Jangalduda lambi lamang nakhiba jangalduda leiramba ahaldugi maramda mahakna ahalduda wasakhiba amadi leibak asigidamak lairaba matai manaw anina masanupibu ningthawdugi masagi mahut sillaga kathokhiba khudingmak doinamak tamlamme. Madu taruba matamda minungsi sauraba thauna phaba ningthaw masaduna lawmidugi masanupidu soidanamak phangnaba thigani haiduna wasaklamme. Aduga amuk mahakna makha taraklamme. Ipaibungo makhoi anigi masanupidugi kathokpaduna ngasi aihakna mafamsida nakhoigi nasa oina nungaina lairamlibani. Aihak nupidubu launam chawba phatraba ahaldudagi amuk mafamsida purakti phawba ningthaw macha oina laithokpa ngamloi. Aina mahakpu mafamsida purakani natragana aina mahaki mahutsingani. Aina hairibasingsi lengdrabani. Masagi wafamdu taba matamda ningthawduna machagi puksel sengjaba matawduda pukning thawgatlaga hairaklamme. Isanupa nahakna chummi haina khanbado tawgadabani. Madugi ayaba ipana pirabani. Ipasu hawkhibasingdu khaluraga yamna nungairaktre. Isana ninglibadu mai pakna pangthokpa ngamjau. Ipana thamoi sengna bor pirabani. Asumna mathangi ayukta ningthaw masanupaduna mahaki asengba saktamdu lotlaga misam amagi phizol setlaga makhutta hawai maru yawba khaw amakhak pairaga jangalduda sanglaklamme. Ningthaw masanupaduna jangalduda numit kaya nirom asum chatlamme. Numit kharani chatlabagi matungda mahak aduki matik sokthaba phawraklamme. Mahakna purakpa asa athaksingdusu loinamak loisinkhiramme. Mahak waba henmankhibana uzaw amagi makhada potharamme. Matamduda mahak adum tumthakhiramme. Ahingi matam oraklabada ningthaw masanupaduna tumlingai matamda phatraba ahal oiraba jadugardu ningthaw masanupadugi manakta laklamme. Aduga mahakna pairiba sashuduna thenglaga ningthaw masanupadu hawdoklamme. He nupa macha masi aigi jangalni. Aigi ayaba yawdana mafamsida tumba yabra. Hawgatlu ne amotpa nupa macha. Maduda ningthaw masanupadu mitkap thoraklamme. Ahaldugi maong matawdu uba matamda akibasu phawramme. Aduga nungaibasu phawramme. Maramdi ahal oiraba nupadu mapa ningthawduna hairakhiba ahalduga chap manaramme. Ningthaw masanupaduna khalle karigumba upay ama tawraga phatraba ahalsigi matung indaba yade haina khalamme. Maramaduna ningthaw masanupaduna amuk hairaklamme. Oh, ayaba yawdana mafamsida tumlubagidamak aihak soikhre. Adubu aihak jangal si phawraga khungang amada thabak thiba chatpani. Adubu waman khibana mafamsida ngaihak potharambane. Aihak lambisu lamangnare. Saksu yamna lame. Karigumba nahakna asa athak pibiraba numit kharanigi thabak pibirabadi
ꯑꯩꯍꯥꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯒꯅꯤ꯫ ꯅꯍꯥꯛ ꯌꯦꯡꯕꯗꯁꯨ ꯊꯧꯖꯥꯜ ꯍꯩꯕ ꯃꯤꯁꯨ ꯃꯥꯜꯂꯦ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨꯅ ꯐꯠꯇꯕ ꯑꯍꯜꯗꯨꯗ ꯇꯧꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯝꯃꯦ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥꯗꯨꯅ ꯅꯨꯄꯥ ꯃꯆꯥꯁꯤ ꯃꯉꯣꯟꯗ ꯌꯥꯝꯅ ꯀꯥꯟꯅꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯦ, ꯅꯪ ꯑꯩꯍꯥꯛꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯏꯜꯂꯒ ꯆꯠꯀꯗꯕꯅꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛ ꯆꯥꯅ ꯊꯛꯅꯕꯁꯨ ꯄꯤꯒꯅꯤ, ꯊꯕꯛ ꯁꯨꯅꯕꯁꯨ ꯑꯩꯅ ꯄꯤꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨꯒꯤ ꯋꯥꯡꯃꯗ ꯍꯦꯛ ꯇꯧꯔꯛꯄꯗ ꯑꯩꯅ ꯅꯍꯥꯛꯄꯨ ꯗꯟꯗꯤ ꯁꯣꯏꯗꯅꯃꯛ ꯄꯤꯒꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯅꯍꯥꯛ ꯈꯪꯂꯕ꯭ꯔꯥ? ꯑꯁꯤ ꯍꯥꯏꯔꯒ ꯑꯍꯜꯗꯨꯅ ꯄꯥꯏꯔꯤꯕ ꯃꯤꯇ꯭ꯔꯪꯒꯤ ꯆꯩꯁꯨ ꯑꯗꯨꯅ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯃꯀꯣꯛꯇ ꯊꯦꯡꯂꯝꯃꯦ꯫ ꯃꯇꯝꯗꯨꯗ ꯅꯨꯄꯥ ꯃꯆꯥꯗꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗꯨ ꯇꯔꯪ ꯑꯃꯗ ꯏꯇꯥꯎ ꯇꯥꯎꯔꯝꯃꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯖꯪꯒꯜꯗꯨꯒꯤ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯦ꯫ ꯃꯇꯝꯗꯨꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨꯅ ꯄꯨꯔꯛꯄ ꯍꯋꯥꯏ ꯃꯔꯨꯁꯤꯡꯗꯨ ꯂꯝꯕꯤꯗꯨꯗ ꯈꯔ ꯈꯔ ꯇꯥꯍꯧꯔꯝꯃꯦ꯫ ꯑꯁꯨꯝꯅ ꯖꯪꯒꯜꯗꯨꯒꯤ ꯃꯅꯨꯡꯗ ꯍꯟꯖꯤꯟꯅ ꯑꯉꯛꯄ ꯈꯨꯗꯣꯡꯊꯤꯕ ꯂꯝꯕꯤ ꯀꯌꯥꯃꯔꯨꯝ ꯐꯥꯎꯔꯒ ꯑꯍꯜꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨ ꯄꯨꯔꯒ ꯆꯠꯂꯝꯃꯦ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯁꯨꯔꯨꯡ ꯑꯃꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯝꯃꯦ꯫ ꯑꯀꯣꯏꯕꯗ ꯉꯥꯏꯍꯥꯛ ꯆꯦꯛꯁꯤꯟꯅ ꯌꯦꯡꯂꯒ ꯑꯆꯧꯕ ꯅꯨꯡꯗꯨꯗ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯃꯤꯇ꯭ꯔꯪꯒꯤ ꯆꯩꯁꯨ ꯑꯗꯨꯅ ꯑꯍꯨꯝꯂꯛ ꯊꯥꯔꯝꯃꯦ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯆꯥꯎꯔꯕ ꯅꯨꯡꯗꯨ ꯅꯥꯀꯟ ꯑꯃꯗ ꯊꯩꯗꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯁꯨꯔꯨꯡꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯂꯝꯃꯦ꯫ ꯑꯍꯜ ꯑꯗꯨꯅ ꯅꯨꯄꯥ ꯃꯆꯥꯗꯨꯗ ꯃꯈꯨꯠꯅ ꯄꯥꯏꯔꯒ ꯍꯥꯏꯔꯛꯈꯤ, ꯂꯥꯎ, ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯎ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯃꯆꯥꯗꯨ ꯑꯍꯜꯗꯨꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯁꯨꯔꯨꯡꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯦ꯫ ꯁꯨꯔꯨꯡꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯝꯃꯦ꯫ ꯌꯥꯝꯅ ꯁꯥꯡꯅ ꯆꯪꯂꯕꯒꯤ ꯃꯇꯨꯡꯗ ꯁꯨꯔꯨꯡꯒꯤ ꯂꯝꯕꯤꯗꯨ ꯂꯣꯏꯔꯗꯨꯅ ꯃꯐꯝ ꯑꯃꯗ ꯌꯧꯔꯛꯂꯝꯃꯦ꯫ ꯃꯐꯝ ꯑꯁꯤꯗꯗꯤ ꯂꯩꯆꯤꯜꯒꯤ ꯃꯆꯨꯒꯨꯝ ꯉꯧꯔꯨꯅꯕ ꯃꯩꯉꯥꯜꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯉꯥꯜꯂꯝꯃꯦ꯫ ꯃꯩꯉꯥꯜꯗꯨ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯑꯃꯗꯤ ꯊꯥꯒꯤ ꯃꯉꯥꯜ ꯅꯠꯇꯦ꯫ ꯇꯁꯦꯡꯅ ꯃꯩꯉꯥꯜꯗꯨ ꯐꯠꯇ꯭ꯔꯕ ꯖꯥꯗꯨꯒꯔꯗꯨꯅ ꯃꯤꯇ꯭ꯔꯪꯒꯤ ꯃꯇꯦꯡꯅ ꯄꯨꯊꯣꯛꯄ ꯃꯩꯉꯥꯜ ꯑꯣꯏꯔꯝꯃꯦ꯫ ꯃꯐꯝꯗꯨ ꯑꯉꯛꯄꯒꯤ ꯃꯁꯛꯅꯤ꯫ ꯃꯐꯝꯗꯨꯗ ꯂꯩꯔꯤꯕ ꯂꯩꯕꯥꯛ, ꯏꯁꯤꯡ, ꯎ ꯄꯥꯝꯕꯤꯁꯤꯡ, ꯁꯥ ꯎꯆꯦꯛꯁꯤꯡ ꯄꯨꯝꯅꯃꯛ ꯑꯁꯦꯡꯕ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯂꯩꯔꯤꯕꯁꯤꯡꯗꯨꯒ ꯈꯦꯠꯅꯔꯝꯃꯦ꯫ ꯄꯨꯝꯅꯃꯛꯁꯤꯡꯗꯨ ꯎꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨ ꯑꯀꯤꯕꯁꯨ ꯐꯥꯎꯔꯛꯂꯝꯃꯦ꯫ ꯑꯗꯨꯕꯨ ꯍꯦꯟꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨꯅ ꯑꯀꯤꯕ ꯐꯥꯎꯔꯤꯕꯗꯤ ꯃꯐꯝꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯆꯤꯛ ꯆꯤꯛꯄꯗꯨꯅꯤ꯫ ꯃꯐꯝꯗꯨꯗ ꯅꯨꯡꯁꯤꯠꯅ ꯍꯨꯝꯕꯗ ꯎꯅꯥ ꯑꯃꯅ ꯂꯦꯡꯕꯒꯤ ꯁꯥꯍꯨꯝ ꯑꯃꯠꯇꯁꯨ ꯇꯥꯕ ꯐꯪꯂꯝꯗꯦ꯫ ꯃꯐꯝ ꯈꯨꯗꯤꯡꯗ ꯎꯁꯥꯗ ꯇꯣꯡꯂꯒ ꯂꯩꯔꯤꯕ ꯎꯆꯦꯛꯁꯤꯡꯗꯨ ꯃꯌꯥ ꯀꯥꯔꯒ ꯈꯣꯡꯂꯕꯁꯨ ꯃꯈꯣꯟꯗꯤ ꯑꯃꯠꯇ ꯊꯣꯛꯂꯝꯗꯦ꯫ ꯂꯩꯔꯤꯕ ꯁꯥꯁꯤꯡꯗꯨꯁꯨ ꯇꯨꯃꯤꯟ ꯃꯈꯣꯟ ꯊꯣꯛꯇ ꯂꯩꯔꯝꯃꯦ꯫ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡꯗꯨꯁꯨ ꯅꯥꯁꯣꯟ ꯑꯃꯠꯇ ꯊꯣꯛꯇꯅ ꯇꯨꯃꯤꯟꯅ ꯆꯦꯜꯂꯝꯃꯦ꯫ ꯑꯍꯟꯗꯨꯁꯨ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯂꯝꯗꯦ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨꯅ ꯑꯍꯜꯗꯨꯗ ꯃꯐꯝꯗꯨꯒꯤ ꯑꯉꯛꯄꯁꯤꯡꯗꯨꯒꯤ ꯃꯔꯝꯗ ꯍꯪꯂꯝꯃꯦ꯫ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯈꯨꯝꯂꯛꯂꯝꯗꯦ꯫ ꯇꯧꯔꯤꯕ ꯃꯇꯧꯁꯤ ꯎꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨꯗꯤ ꯀꯤꯕꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯣꯏꯔꯝꯃꯦ꯫ ꯃꯐꯝꯗꯨ ꯑꯁꯨꯝ ꯂꯥꯜꯂꯒ ꯂꯥꯛꯄꯅ ꯀꯣꯟꯅ ꯊꯪꯗꯗꯤ ꯃꯐꯝ ꯑꯃꯃꯨꯛ ꯌꯧꯔꯛꯈꯤ꯫ ꯃꯐꯝ ꯑꯁꯤꯗꯗꯤ ꯖꯤꯕ ꯄꯥꯟꯕꯁꯤꯡꯒꯤ ꯂꯥꯡꯕꯒꯤ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯈꯤ꯫ ꯇꯁꯦꯡꯅ ꯃꯐꯝ ꯑꯁꯤꯗꯤ ꯃꯍꯧꯁꯥꯒꯤ ꯃꯐꯝꯒ ꯃꯥꯟꯅꯔꯝꯃꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯃꯩ ꯊꯪꯗ ꯑꯍꯜꯗꯨꯒꯤ ꯌꯨꯝꯗꯨ ꯌꯧꯔꯛꯂꯝꯃꯦ꯫ ꯑꯍꯜ ꯑꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨ ꯁꯪꯒꯣꯜ ꯑꯃꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ, ꯅꯍꯥꯛ ꯃꯐꯝꯁꯤꯗ ꯇꯨꯝꯒꯗꯕꯅꯤ꯫ ꯅꯪꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯗꯦ꯫ ꯀꯅꯥꯗꯁꯨ ꯀꯔꯤꯃꯠꯇ ꯍꯪꯕ ꯌꯥꯗꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤ ꯅꯍꯥꯛ ꯇꯧꯒꯗꯕꯅꯤ꯫ ꯍꯌꯦꯡꯗꯒꯤ ꯅꯍꯥꯛ ꯊꯕꯛ ꯁꯨꯕ ꯍꯧꯔꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯍꯜꯗꯨ ꯌꯨꯝꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯦ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯈꯥꯎꯗꯨ ꯂꯩꯕꯥꯛ ꯃꯈꯥꯗ ꯊꯝꯂꯒ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯦ꯫ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯀꯔꯤ ꯊꯕꯛ ꯇꯧꯍꯜꯂꯛꯀꯗꯒꯦ ꯍꯥꯏꯅ ꯈꯜꯂꯒ ꯂꯩꯔꯝꯃꯦ꯫ ꯑꯁꯨꯝꯅ ꯈꯟꯅ ꯃꯍꯥꯛ ꯇꯨꯝꯊꯈꯤꯔꯝꯃꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯕꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯕꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯁꯪꯒꯣꯜꯗꯨꯗ ꯂꯥꯛꯂꯒ ꯇꯨꯝꯂꯤꯕ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨꯕꯨ ꯍꯧꯗꯣꯛꯂꯝꯃꯦ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯜꯂꯕ ꯅꯨꯄꯤꯗꯨ ꯎꯕ ꯃꯇꯝꯗ ꯉꯥꯏꯍꯥꯛ ꯃꯤꯠꯐꯝ ꯍꯣꯡꯗ ꯌꯦꯡꯂꯒ ꯂꯩꯔꯝꯃꯦ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯅꯤꯡꯊꯧ ꯃꯆꯥꯗꯨꯕꯨ ꯎꯕ ꯃꯇꯝꯗ ꯌꯦꯡꯖꯔꯝꯃꯦ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨꯅ ꯈꯜꯂꯝꯃꯦ, ꯅꯨꯄꯤ ꯃꯆꯥꯁꯤ ꯃꯍꯥꯛꯀꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯄꯨꯈꯤꯕ ꯂꯧꯃꯤ ꯃꯇꯩ ꯃꯅꯥꯎꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯁꯣꯏꯗꯅꯃꯛ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯦ꯫ ꯅꯨꯄꯤꯗꯨ ꯊꯦꯡꯅꯕꯗꯨꯗ
mahak adukki matik nungaijarame. Matamduda nupi macaduna yamna thotna menglaba khonjelda hairaklamme. Mahasoy, numidanggi chak chabagi matam oire. Hayengdi nahak tawgadaba thabak mayam leini. Mafamsida leiriba ahalsi phatraba jadugarni. Mahakna nahakpu mitkup amata hayengdagidi potahaloidoribane. Aduna ngasi ningthina chaba thakpa tahubana phagani. Nupiduna hairiba wadu ningthau machanupaduna yamna munna tarame. Adudagidi makhoi animak chak chafam adomda punna changminaraklamme. Sana thaknaba singdu chaba loirabagi matungda ahal aduna ningthau machanupaduda hayenggi numitta pangthokadaba singdu hairaklamme. Taw nupa masa hayenggi numitta nangna awangba upal singsida paliba uhoi singsi hekadabane. Athapada seliba tureldudagi ising soklugadabane. Lairiba singsi loinamak khaidokadabane. Karigumba aina hairiba thabak singsi hayenggi numitta pangthokpa ngamdrabadi aibu phatte haiganuko. Nahak numit taret nidi karigumba amatta pizaroidoribane. Khanglabra? Asi hairamlaga phatraba ahaldu tumba sangkhiramme. Ningthau machanupadusu mahakki leifam sangolduda amuk laklamme. Aduga numidangduma mafamduda tumlamme. Warisi aduki matik sangbana maram oiraga saruk ani thokna khaidokjage ahanba saruk matangsida loisinjage.